Ngara numida weram phone ki ba paujula pause digi maru ba pau khara khangasaraka miyamda khudo tamjage Kampo puida kuki militant singna sajilamba KM ahom security force na thugai khrei khulai phagai khrei Kampo pi district ki tongan ba mafam singda kuki militant singna sajilamba KM sing Manipur police amasung central security force ki apumba team amana chathaki ba area domination operation singda thugai khibaga loinana militant signalo silamba khulai kaya phagapangam khrei security force na ngarang thugai tina manganta ankiba kuki militant singi camp sing adu Kangpopi district ki awang thangba sadukta kuki jo kanglup na namna khundaba khul singdani apumba security team aduna ahamba oina chathakiba sas operation adu Kangpopi district ki new kaithel manbe police station gi manung chamba gamdai amasung s mong loi khulda saramba kemni Kem asida kuki militant sing lo sinduna thamlamba ball action rifles ahum 9mm pistol ahum 12 borgi rifle round mari charger yawa wireless ama amasung bulletproof plate ani ni haidi security team asina makhata na operation da aige jang khulda kuki militant sing saramba kem amasu thugadina kem asidagi su ball action rifles mari magazine sing yawa 9mm pistol ani Tuye ball rifles ki rifle round manga phagapangam ki loinina operation asigi aroiba saruk oina chathakiba thiba hombugi thabakta mobungkhul gi chingya da kuki militant singna saramba kem amasu thugai bangam khibaga loinina mafam adudagi single barrel nomai mari phagapangam ki haide official oiba paw amana makhata na hai combined security force singna phagalaba khusu khulai sing Kangpopi police station na makhata na legal action gi damak sinakrei ngarang chathakiba sas operation singa du numi kharani asida combined security forces singna kuki jo community singna namna taba singi district sing haibadi Champur Tengnopal amasung Chandel district ki mafam singda pak sana chathakiba combing operation da punna afaba makhalgi khusu khulai humdraga Nepal amasung nongmai maru yankhai tere phagapangam khibagi makha tarakpa operation singda hariba kem ahum asi Thugajina khusu khulai sing asi phangbangam khibani hairi makha tarakpa pauda PM na atra kaya thokna hanba yaba wafam hairamba leibak thibani Romesh khuntak lansi raba IDP singi punsi mahing asi hana gumtang du laitana lehenaba maitei society Champur na appeal tarokli IDP singbu mafam chaba amada thamgadabani haina Prime Minister na atra ani ahum thokna hanba yaba mawongda wafam khara hairamlaga Miyambu chamamna handuna thamlamba asimak laibak thibani madugi mahut mayek sengna masa masagi mayumda hanjil hangadabani hairamlagadi hena fagadabani haina Maitei Society Champur gi General Secretary N Romesh na phongdorakle wafam asi haukiba September 13 da Prime Minister na Hindi da phongdoramba wafam to resettlement the displaced person at appropriate place as soon as possible habigi matangda appropriate place hariba asigi samamnabagi matangda ngasi Maitei Society Champur na Manipur Press Club ta pangthokiba paugi mifam amada phongdokhibani N Romesh na makhatara duna hai India gi Prime Minister na Manipur da lakani hairakpa matamda asa amaga loinana hanigi matogum tangdu laitana leiragani miyam gi awaba asi koklagani khalambaga madigi ona tainabada mahang atra ani ahum thokna yengba yaba wafam phongdoklamba asi mak laibak thibani mafam chabada thamgani hariba asi hana leiramba isagi yumdara natraga ngasi leiriba prefabricated house asibu mafam chabani haigadoribra haiba wahang hangraduna atra ani ahum thokna hanba yaba wafam hairambagi athuba matamda isagi yumda hanjilagani hairamlagadi hena fagani masina santi purakani haiba thajai haiki masa masagi khudong chaba yenglaga awaba taraba singbu thaidolaga thambagi mawong ase nungaite haraduna lup asina point mari khak mari leinaba singna athuba matamda thabak to onthopinaba khangalakle point sing adude athuba matamda masa masagi mafamda hanjilhanba resettlement tawdringaida ama ata thokraba yumsing semjinba lan asina soalaba yumsingda pifam thopa compensation mapung phana piba amadi lal asina maram oidaga awaba nanghalaba imungi miyoi amamamda center government gi thaba amamam piba haiba wafam thamki haribo wafam asi Prime Minister Manipur gi Governor amadi mari leinaba singna miyeng changbiraga hanagi mafamda hanjil hanaba hotnabiyo haiba wafam thamki nakal amarumda
Maitai Society Churachandpurgi advisor Ningthaujam Rajeshna phongdorappada Prime Minister Nalanjena aduna leiriba IDP singi oiba karigamo wafam khara thamlakani khalubani adubu madugi ona tainabada project khara sangaramlaga orep oyum tamlaga tonganba wafam kaya phongdoramba asima leiba thibani haiki makhatarapa pauda Nambol Ambush da AR jawan ani sire governor na akanba mawongda Condemn tawkhre Irai numiki numida wedam pung mangaga meni furum tabada masakhangdaba khulai fiber singna Bisnuba district ki Nambol police na koimba Nambol sabo leika de chathakiba landa amada Assam Rifles personnel ani sire mangana aso apanangkre ngasigi landa adubu governor Ajay Kumar Balana akanba mawongda Condemn tawkhibaga loinana Pibam amatada asiga mahingsagi tamthiraba thawngsing asi khangduna leiroi haiba wafam thamkre Paugi likhulsing na hai ngasigi thaudok nangkhiba Assam Rifles ki kangu adu maibam lokpa singni leiba kunthra humdoi suba Assam Rifles ki post leiba singni AR gi personnel sing tongba 407 tragama duty taruraga halakpada Nambol police station yaudringai da leiba Nambol sabo leikaida kabo waksing hygiene pamanakta leiba community hall amagi mamangda masakhangdaba singna akanba mawongda namai kapsinduna landarakibani Thagdok thufamdagi phangba paugi matung inna masakhangdaba khulai fiber singduna nongmai maru nifuram kapsinduna chatharakpa landa aduda tata 407 truck adugi chaka ani kaikhibaga loinana truck adugi mamangi sitta tongba personnel amaga maningda tongba personnel amaga panduna khudakta sikhi amadi driver yauna personnel mangana nongmai maru singna panduna sokhi hairi makhatarappa pauda Nupi ama makokta thangna yelamle Nupi haipada chenaba ani fare Imphal West District ki Lamsang Police Station in manungsanba phumlok siphai Nupi ama masakhangdaba miyoisingna makokta thanggumba maya thauba thanggumba amana yelambadagi rimsta pukhatuna laikanakre masakhangdaba miyoisingna thangna yelambadagi shoklebi Nupi adude waikhom ningo moirangthem ongbi malem nganbi chai kunthra mapuroiba moirangthem basanta kawi Thagdo adu ngasi nungthil pung 3:30 tabada malem nganbina chaksangda leiringaida masakhangdaba miyoina tungdagi thanggumlaba amana kokta hanna yalambani haire Lamsang police na case amala khoikrei atopa pau amana Imphal East ki Porompa police station manungsanba khurai thaudam leikaidagi ningombam ningol naurembam ongbi silla cheyangkhoi humdoibu miyathina hatkibagi thagdoka mari lenana Phagakhiba miyoy ani police custody remand lauthakre makhatarappa pauda kuki singda mating pangdanaba thadawsinggi phirep chesingkre kuki singda makhal amategi sel loipot natraga donation piba pulip lepnaba thadaw people's declaration lising aniga subna kunga mangana laukhiba warep adu hena session hanaba thadaw MP Manipur thadaw MP Mizoram amasung thadaw MP Assamna punna amuka hana phirep lauminakre Kuki militant sing nami hati na hatopi khraba nehakam jamhaugi haksang September 10 da Assam gi Karbi alongi thadaw beng difuda lairon sambagi tharam pangthokhrei tharam aduda laibak simba thongna lairiba thadaw miyam amasung luchingba singna masana hakthengna amasung bachuage khuthangda saduk yatuna thadaw luchingba asigi mafamda ikai khumna bodki thadaw miyam gi punsi amasung lanthum kannabagi damak Thadaw Protection Committee ka ubalo na yava Civil Defense Body ama Indian Security Force ki matingga lo na semna basu wareb lauki